Manipur top channel dagi ayuki phongwa se phongdagi paok ta update tawjage ngasi March ki tang kungani panda Manipur gi oina sample tara nauna test tawbada negative oire coronavirus thengnana ba paikhatli ba thabak sing supervise tawnaba minister sing district in charge hapkhre aduga to pamana seng phangloi haibigi mipai biganu tha ahum gi seng lemna pigani CM lairaba ina khunba thidana lemna piba seng miyamda phangangadabani mahak mapan lebak ta chatlubagi wafam lotpagi aizolat nupi ama fare mayam sigi content masasi aizolat thokpani coronavirus sandorlingai marak mahak mapan lebak ta chatlubagi akupa sing losinbagi dama aizolda nupi sahi ta kunthra homdoirom surabi nupi ama fare haina police nang si phungdokre inspector general of police headquarters zone Nehalayana phongdorapagi matung ina nupi adu hokiba March tarada aizolgi lengpui airport thonglakibani IGP na hai ki numit aduda mahak na lengpui airport ta leiba screening team da mahak Kolkata dagi halakpani haina khangan ki adubu mahak ki Facebook profile dagi mahak Kolkata fauraga Macau dagi halakpani haiba khangmangam ki haina Nehalayana phongdokhi IGP na hai ki nupi adu hokibat leba pokpada phabaga loinana mahak ki mathakta Indian Penal Code IPC gi mari leinaba section singi makhada case sama lokhotle panba yabadi haujuk phawbi oina Mizoram da coronavirus ki positive case ama thengna khrabani haina phungdokhi aduga atopa pokse khara namo Minister Shyam Kumar gi disqualification case speaker gi tribunal na ngasi judgment lakthoklagani Forest and Environment amasum mahut Minister T.S. Shyam Kumar bu MLA oibedagi disqualification tobiyu haiduna thangalakiba tungan petition tara mangai speaker tribunal na reserve tawduna thamlakiba judgment amasum order hayeng ayuk pung tara mathu taba matamna lakthoklagani hairi 10 schedule gi makada T.S. Shyam Kumar na MLA oibedagi disqualified tobiyu haiduna Congress MLA kayana petitioner oiraga thangalakiba tungan ba disqualification case tara mangai judgment amasum order ado hayeng lakthoklagani haina speaker gi tribunal na cost list tawkre panba yabadi kumza English nga tara threat ki March thada pangthokhiba assembly mikhala Congress ki ticket mai paklaklaba matung BJP na lusingba sungsina balengak CM da sawatuna T.S. Shyam Kumar na minister oikibane haukiba March tara ga nipa na T.S. Shyam Kumar gi mathakta thangalakiba disqualification case ka mari leina Supreme Court na pikiba interim order amana maku khudakta gi minister oiba tokna ba khangan kiba ga loina Manipur Legislative Assembly da sangbada so athingba thamle haina lakthokibane T.S. Shyam Kumar nasu mahak taraga mathoi suba Manipur Legislative Assembly gi member oibedagi resign tawjaragi haina speaker da ngarang aiba sorol pisingkrabani haiki aduga atopa maru eba paw manamo yum palabi nupi ama blackmail tawruba jnims ki doctor amadi driver makhata na police custody da thajinkre hana nungsinaramba yum pankraba nupi ama bu phi thongda bhaksangi photo sing sijinaduna blackmail tawkiba jnims hospital gi senior resident doctor amadi mahaki driver ngasi judicial magistrate first class Impal West 2 gi court na makhata na March kuntra phawba numit mari ni police custody da remand pikre mayum pankraba nupi blackmail tawki hairiba jnims hospital gi senior resident doctor adudi wangkhai yonglan lerektigi doctor pukhrambam kiran chai nipu apokpa gi ming doctor brazamani ni mak tha asigi tara treta police na phagalaba matung asi phawbot numit tarani police custody da lerakibani amadi ko accused oiriba doctor adugi driver adudi Cyril Makalai kaidigi Naurel Sorok Khaibam Maitai Sai Kungamari Apokpa Giming Laisang Sorok Khaibam ni mahak ngarang nambol police na phagatkibani makhoi anima ngasi police na judicial magistrate first class Impal West to the puthorakibaga loinena makhata na police custody da remand pibi na ba player tokhi case adugi ion APP ki khutangna thamlakhiba submission aduna pallibadi victim aduna nambol police station makpu blackmail tawduna kian khangan bire haibigi complaint ama tharaki complaint adugi matung ina ma khawkhiba kumza english ing tara jnims hospital general nursing and midwifery course ama mari lainana tha taruki internship tawki matam aduda case asigi main accused oiriba doctor aduga thengnaduna nungsinaraki kumza English lisingani ga taragi September thada accused aduna mahakpoti dim rota leiba restaurant amada pusinduna namduna famlana ki amadi maki fi thungdraba haksangi photo sing masagi ayaba yauduna accused aduna mobile phone gi kutangda kapki loinana mahakpu accused aduna lawbigani amadi lohongbigani haiduna themjinbiki madugi matungda makhoi ani na unaba khudingi yumban bagi mari leinaki amadi accused aduna mari leinaba khudingi
फोटो अमदी वीडियो सिंग लौखी एक्यूज अदुना अपाम मतमदा विक्टिम अदुगी फोटो अमदी वीडियो सिंगसु WhatsApp की खुतांगदा थरकनबा तत्तना तक्सिनकी करिगुम्बे एक्यूज अदुना हाइबा याद्रबदि माकी फोटो अमदी वीडियो सिंग संदोकनी हाइदुना किहंदुना लाखी मखाताना सबमिशन अदुना पल्लिबदि हौखिबु कुमजा इंग लिसिंग अनिगा तरामाथोइदा एक्यूज अदु नुपी अतोप्पा अमा चेंदुना लुहोंखिबनि अदुम ओइनमक महाकना विक्टिम अदुदा मखाताना फोन तौरकपदा नत्तना फी थोंदबा फोटो अमदी वीडियो सिंग थरकनबा हाइरकी करिगुम्बा याद्रबदि वीडियो अमदी फोटो सिंग अदु संदोकनी अमदी अतोप्पा नुपादा मयुम पानबा फंगलोय हाइना किहनबगी अदुमक महाकि अपाम्बा विक्टिम अदुना पीदुना लाखिबनि सही खरा मखोय अनि पाव फाउनद्रबा मतुंगदा हौखिबा कुमजा इंग लिसिंग अनिगा तरामापनगी फेब्रुवारी थादा विक्टिम मदु अतोप्पा नुपा अमदा लुहोंगदुना मयुम मकई पानदुना इंगना सिकना लाइख्रबनी अदुम ओइनमक चलिबा सही असिगी जनवरी थादा खंगौदुना एक्विस अदुना विक्टिम अदुगी फी थुंगदबा फोटोसिंग अमदी माइक्रो एसडी यावबा इनवलप अमा विक्टिम अदुगी अपोकपिदा मसक खंगदबा नुपी अनिगी खुतांगना पिरखिबनी मखाताना मसक खंगदबा नुपी अनि अदुना लैकाइगी मैरा पाइबी लुसिंगबिसिंगदसु हाइरिबा फोटोसिंग यावबा इनवलप अमा पिरमखि मदुगी मथक्ता विक्टिम अदुगी मबुंगदा लरहौलुप अमगी मियोइनी हाइना मसक ताक्सबा मियोय अमना विक्टिम अदु मोरेदा लाकनबा कियन खंगनखिबनी समिशन अदुना मखाताना पल्लिबदी सही असिगी फेब्रुवारी मपंदा एक्विस अदुना विक्टिम की फी थुंगदबा फोटोसिंग विक्टिम की गेटा थेचिलमखि थागदो अदु एक्विस अदुना सथखिबनी हाइबा सीसीटीवी फुटेज की मतेंगना खंगमंगमखि मखाताना सही असिगी मार्च 3 की अयुक्तो एक्विस अदुना विक्टिम की फी थुंगदबा फोटो तरुक सिजिनदुना कियन खंगनबगी वाई थाजिंदुना अमुक हना थेमजिलमखिबनी हाइनसु पाउसेसिंग असिना मखाताना फोंदोरगली अदुगा मैम मरो यारगा वीडियो सि मतंग साइलो सिंजरगे अदुगा पाबदा सोखिबि यावरसि मैम नंगा पिगने थैंक यू।